Thaina mamangayda mongsong amada ahal oiraba yamna haisingba lamhui amakak leirammi. Mahakna nongma numidang wairam amada Torial mapalda khonjel wangna isai saaga lae. Wangna u haina horaga makha samtharakpa matamda uwa haiduna salakpa khonjeldu aduki matik horammi. Laikai ahum mari lana tarammi. Mahaki nungsikraba khonjeldu taraba matamda ising manungda tumlaga leiriba laril ningthaudu tumba kaibadagi haugatle. Mahakna khalle is haujik sakhiba isaidubu kanagi khonjel oirbano. Othok nasu nungsikreda. Khonjelbu phakrene. Oza kanabu origaba. Mabu thiraga isa ani khak leiribase isai dom tamhallage. Madawna isai sakpa ngamba isa amatang yauzarabadi aidi othok nasu nungaikhranida. Asumna wakhal tawraga lairel ningthaudu kangphalda kakhalaklammi. Mongsong maraktuda prap laklaga isai saklibo ozadu thirai. Khonjelgi matung inna asum thirakpa matamda lamui ahaldu oiramle. Lairel ningthongna lamhuiduda hairai. Ozabu khurumjari. Ozagi isaidu nungsiman thibadagi ai ozabu thirakibani. Kari lamda lebibage. Mingna kari kaubage. Lamhuina khummi. Aigi ming kundopa kaujai. Torban asiwaida asum lejabani. Lairel na amuk hangi. Ozabu isai tawibra. Lamhuina khummi. Aidi pisak piklingaydige hongna isai se ima ipa na tambira ibani. Isai da thawaisi lupsaribani. Pare, aibu thibirakbabu karigi oibirabano. Lairel na khummi. Ozabu aigi isa ani khak lejai. Ozagi isai sitabada ai isa singdo isai se aduki matik hayaninkraba. Ozagi sangaida isai khara tamba thajarakke. Ozabu sindigadra. Aise isai pamjaman khrabadagi tawjabane. Matamduda lairel masage tanaw ba bob lauba masadu khaluba matamda lamhui hanubadu chaningmanbadagi matil chummi. Laina asuk pharaba tanja amakhak piraga karigi nathok hangani haina khalle. Aduna amuk haire phai kaidauge thabira une. Adudagidi lairendu phare hayeng ayuktagi hongna thajaraklage hairamlaga chatkhre. Lamhui hanubadudi hayeng di lairel macha chaba phanglagani khalubada ahing duma adumak nungaina lenki. Mathangi numitta lairel ningthaudu macha anidu puraga lamhui hanubadugi mayumda laedo. Lairenna macha anidu lamhuida sinarame aduga mahak mayumda hankhre. Lairendu hekchat khibagadi lamhui hanubaduga mahaki machaga mapa macha changduna lairel macha anidu laktana haidatlaga chathokle. Numit tarani muk leiragadi lairel ningthaudu macha singdu karam tawri kayamuk yamna tambiri bazano yenguge haiduna lamhuidugi mayumda laedo. Lairenna lamhuidugi mayumda changluba matamda lamhuidusu lairen macha singsu amata thengnadre. Phana yamna thirabasu phangdrabada lairel ningthau aduki matik mathwai nungaita mayumda hankhre. Macha anidubu karam tawri khaluba matamda laireldu ngayakta phawba pothapham khangdre. Macha anidu leiramgadabu mandre. Adubu lamhuidu unaraga asingba paw amadi khangani haiduna lamhuidu koithi hek thire. Lamhui hanubadunasu lairel ningthau udanaba koirot lotle. Amana kana thi amana kana lotle. Lairel ningthauna tumba chaba changda macha ani amadi lamhuidu asum thirakpa matamda phangdre. Masidagidi lamhuina mahaki macha singdu halaga sakhiba soidre haina khalammi. Aduna mahak lamhuidu hek thengnaba maphamda hatkani haina wasakre. Aduna mahak chaba thakpa tumba hippa changda torban mongsong marakta lumlaga lamhuidu thorakpa ngairaga leire. Nongmadi lamhui hanubadu chara khara thiruge ningthi jana charaktaba kuire haibadagi yamna cheksinna lairel leibra haina yenglaga thorakpa matamda lairel ningthauna lumlaga leirambadu kok hek thengnarure. Lairel ningthau ubada mangedana karamno sidi ai ngasi siba tare haiduna narakta hut leisilaga habung marakta chit litlaga chenkre. Matamduda amuk lairel ningthauna iya masidi mapuk sumdre isa sing soidana mag halam lagani ai uraga sele isa hatkibagi laman khumdaba yadre haiduna tau singnang mayamdu prok namtheklaga asum tanarakpa matamda phanggadaba khajikta mangairakle.
Matamduda lamhuidu uptuna ture. Adubu magi maraibak phabadagi mata sarubadagi tau marana chagung nanan lonba amagi makhada tasillure. Tau maragi makhada lamhuina taraga leibadu lairel nadi ui. Adubu mahaki masadudi adukki matik sawbanina sangbadi ngamdre. Maramaduna mahak ngairaga adumak leire. Numit kaya nirom asumna laireldu chada thakta lamhuidu thorakpa ngairaga lei. Asumna leiringaida lamhuidu di leingoi ahomba aduda makhuldu kanna hutli. Makhul hutlaga phawdokpa yaba lambi amakhak semlabagi matungda lairelda yenglaga asumna haire. Hai, lairel apangba. Nangna aibu tanaba phangba natiklo. Nasa anidu aina chathok pikibado haukreda. Asumna hairamlaga mahak makhulduda lithoklaga chenkre. Lairel ningthaudu aduki matik mathwai sokre. Lamhui hatkani wasakhibana mahak lafut kaduna lamhui thorakpa ngaibada chada thaktabadagi lairel ningthaudu kanglaga sikhi. Asumna lairendu lamhuigi maramsat khangda thajarubagi awabadu nangki. Lamhuigi maramsat khangda thajaruba laireldu mahaki masa anidu siraga tokhi masasu kanglaga sikhi. Hauzik amuk taminarasi phungawari pebet amasung kai. Thaina mamangaida umangamada usik mayam amakhak khundinarammi. Aduga makhoi kanabu ningthau ahinsiga haina khanarammi. Asum khanarakpada langjana haire. Usik singi manungda aina khwaidagi kanba chawba isak phajabase hele. Aduna ai usiki ningthausi oifam thoki. Langjagi wadu tavada pebet na hai. Hayo ngangja sarise. Oi bungo sajauba lengon thungdabo. Nangna kari natik lairadana ningthau oigedoribano. Ningthau haibasidi lausing laiba charit charat haiba isa yangba aino oigedabane. Natene nangbu tadro. Nangbu pebet ki lausing hainaribado. Nanggumba apangna ningthau oiba yabro. Pebet ki wasi tabada dangjadu aduki matik saure. Nangdanga si hatlage haiduna pebet lomda prang pasili. Matamduda pebet tu tenzai mok yangna paithokre. Langjana koitan tanabada phakidawre haibagi tanja aduwaida lausing singba pebet tu sanai biwapal amagi manungda prang launa pasinkre. Masa sawba langjadu mahaksu prang launa pasilaga phagi tawba matamda sanai biwapalda yasinbadagi makok kairaga mahak sire. Langjana sirabagi matungda pebet na umangdugi usek pumnamakki ningthau oire. Aduga mahak mahum chauna saraga mahaki matune masane nungaina matam kharadi khuyatu sitna pale. Pebet na mahum saraga leiriba maphamdu saram thokpana kai amakhag ngaihak leita lae. Nongmadi makhoigi mahum adomda khara thaplapna kai amakhak lakpadu uredo. Pebet matai manaudu karam tawsigi haina khanai. Pebet nupi na yamna pakhatna hairamme. Nate nupa nangbu wakhal amatadi tahu haibane. Natrabadi isa singse kaina loinamak sakhiba tare. Pema loksing na samu phabane. Ai loksing amakhak tawge. Tu ada leiriba langsigi matonda ai lairik tawba sasinaraga leige. Horen kai lakpa matamda nangna nasasingdo pangkapta hek kaphalakadabane. Asumna pebet matai manawdu horen ngang sakadawba singdu pumnamak tathok tasin tawnarabagi matungda siam saraga leire. Ngaihak leiragadi kaidu makhoigi mahum adom tamna laedo. Tanjadumaktada pebet matuna masasingduda khujapi kanna chaplaga loinamak kaphalli. Kaplibadu ngaihak tarabagi matungda lang matonda tongliba pebet labadu khonpham khara kalapna yamnadi singliamna makhauga ponglapna magi nupi pebet amomdu kauraga hairammi. Hai nupi karigino ne angang dubu aduk yamna kaphallibadubo lairikka tawba yadremi. Hoi bungo nasane na kadai waideno yong chandal ngakta oina tawradana haujikpu kai sage ne kadai dege kolaga pije dawribano. Ningai ne na mathong chadaba ngakta pharoye mapana pokpa masane pharoye. Hai wa sangthagano angangdo kapathiamu. Adubu kai sage hairibasibu kadai waidagi lawraga pijagadabano. Ihe phamthakta kai lerong maset amakhak leidaine adu khara hek phaklaga bijawdana. Ho akangbadi talli ho atek pasage ye atokbagi ningai ni
Matamduda langdondagi pebet labana amuk hairei. Ho, adudi aswaidaga kariguma kaidu lakpraga yenge. Ai kaidu hek lakpa thengnarabadi phabige. Onthokpagi angang haibaduni. Hojikpu thabaksu asuk chelingai sida kai amuk phaba taribra. Asi hairaga pebet tu lang matondagi amuk kumtha sanai. Ngasai makai pebet matai manauna sanariba wadu kaidudi loinamak taribani. Pebet masasingna kai chage adusu akang banataba atekpaga haibadu mangondadi onthokna ngakna thoklaboire. Aduna khalli kari jiba pumna makna kinariba kaibu sage haiduna ningai towe haribasinadi asamba pebeti oiroi. Kai hatpa ngamba oiramatai. Is mana lang matonsidagi kumtharaklabadi aibu choidanamak hatkiba tai. Adudi ai mana laima yoroktingaisida ai thawai hingnanaba chelhaurage. Asumna khalaga kaidu maning tekthokhtuna mafamdudagi thuna yangna chenkhre. Asumna doksing leiba pebet na doksingi pambai na masasingbu kaina sakhigadabadagi kanba ngamki. Numitudagi haungna makoina mahum sariba saram thokpa mafamduda kai amatasu lakhidre. Pebet matai manaudu masasingga loinana khuya tusitna nunga yaifana panki. Loksingna athoibani. Loksing singba pebet na sahing saba tamthiraba kaibu loksingi pangal na maithiba piba ngamki. Aduga yekna khurausianda umangda maning tongna leiba ngamki. Hauzik amuk taminarasi Phungawari Lamhuigi Ta. Mamangayda umang amada yamna singkraba lamhui amakak layrammi. Umang adumaktada sauraba layrel amasu macha mayam galoina layboire. Noong madi lamhuidu asum koithorakpa matamda layrel mapi masasingdu masinjak thirubagi halakpaduda kok hek thengnarure. Masa noi pelaba layrel masasingdu uba matamda lamhuidu layrel masasingdu chaningbana matil kut hek yotli. Maramaduna mahak layrel masasingdu karamna chasige haibadu wakhal tawi. Asingba lamhuini yamna thuna wakhal amakak puthokle. Layrel mapi amadi masasingna lakadaba lambi adomda lamhuina phamlaga layrik haiba saraga chaitek amakak pairaga laibakta kari no khotlaga layrik tawba saraga layrammi. Madu uba matamda layrel mapi na hangi. Itaw lamhui, karino tawribadubo? Lamhui na khummi. Itaw, panji yengini. Itaw, panji di kamayna yengi. Hera itaw, larik tamaga hairaga yengadabani. Lairendu masasingbu panji yengba hainanaba larik tamhanningle. Ngaihak khalabagi matungda amuk hairei. Itaw, aigi icha mayamse panji yengba hainanaba larik khara tambiyune. Lamhuidu irujaningbaga thongra tekpaga chap manakre. Mapukningda haraubana loire. Adubo asingbanina mahak tat toksinne. Itaw, khangdene. Aibu thabak chinbasida kuthi yengba kari kara tawba mayamsida matambu sangani haiba thajadene. Lairelna mo hairei. Itaw, adu orabasu nasani khanbiyo. Tambidaba yade. Yumda adumak laibiyo. Ai angangsing thajarakke. Ayuk khudingi khara tambiyo. Lairengi wasi tabada lamhuidu haraubagi ngamkhai laikhidre. Adubu mahak utti uthokte khara tanba lemthokpa sasinaraga amuk hairakhi. Hoi yengsi. Asumna mahak kumlamlaga chatkre. Mathangi numit nongalakpa matamda lairen masasingdu lamhuigi mayumda lairik tamba laedo. Lamhuina kari no khara taksinaraga ngasigide loirasi angangsa hayeng nganta lau hairaga thadokre. Asingba lamhuidudi numit kharenigi matungda lairen masasingdu amamamtang sara tamduna sarakpana masadu aduki matik noire. Asingba lamhuidu numit khudingi oina ayukta lairen masasingdu sara tamlaga sarakpana masadu okpimuk noire. Apangba lairendudi potmang lolaga khangyi haibagum masa mayamdu mangkrabagi matungda lamhuigi loksingdu khangla edo. Nongma ayuk amada lamhui hatkani haiduna lairendu lamhui makolda changaklaga koithi thire.
ꯑꯗꯨꯕꯨ ꯑꯁꯤꯡꯕ ꯂꯝꯍꯨꯏꯗꯨꯗꯤ ꯍꯥꯟꯅ ꯈꯪꯕꯗꯒꯤ ꯅꯥꯊꯩꯔꯒ ꯂꯩ꯫ ꯌꯨꯝ ꯃꯅꯨꯡꯗ ꯂꯥꯏꯔꯦꯟꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯨꯗ ꯂꯝꯍꯨꯏꯗꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯤꯡꯕ ꯁꯥꯅꯤꯅ ꯆꯤꯡꯅꯕꯗꯒꯤ ꯃꯍꯥꯛ ꯌꯨꯝꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯀꯧꯏ꯫ ꯍꯣꯌꯨꯝ ꯍꯥꯏꯅ ꯍꯟꯅ ꯍꯟꯅ ꯀꯧꯏ꯫ ꯑꯍꯥꯟꯕ ꯈꯨꯝꯗꯕꯗꯨꯗ ꯂꯥꯏꯔꯦꯟꯗꯨꯅ ꯈꯜꯂꯤ, ꯃꯊꯪ ꯀꯧꯔꯛꯄꯗꯗꯤ ꯈꯨꯝꯕꯅ ꯆꯨꯝꯗꯧ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯅꯤꯔꯛ ꯁꯨꯕ ꯀꯧꯔꯛꯄ ꯃꯇꯝꯗ ꯍꯣꯏ ꯂꯩꯌꯦ ꯆꯪꯕꯤꯔꯛꯑꯣ ꯍꯥꯏꯅ ꯍꯦꯛ ꯈꯨꯝꯃꯨꯔꯦ꯫ ꯃꯁꯤꯗ ꯂꯝꯍꯨꯏꯗꯨ ꯌꯦꯛꯅꯕ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯃꯍꯥꯛ ꯃꯃꯩ ꯊꯦꯛꯀꯠꯇꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯂꯧꯁꯤꯡ ꯁꯤꯡꯕ ꯇꯥꯠ ꯍꯩꯕ ꯂꯝꯍꯨꯏꯅ ꯅꯥꯟꯊꯣꯛꯂꯒ ꯆꯦꯟꯈꯤꯕꯗꯨꯗ ꯂꯥꯏꯔꯦꯟꯗꯣ ꯑꯆꯠꯆꯥ ꯂꯥꯛꯆꯩꯗ ꯍꯥꯏꯔꯝꯂꯒ ꯃꯀꯣꯜ ꯇꯝꯅ ꯑꯃꯨꯛ ꯆꯠꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯇꯥꯟꯖꯥ ꯆꯥꯕ ꯉꯥꯏꯔꯒ ꯑꯃꯨꯛ ꯂꯩꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃ ꯇꯨꯔꯦꯜ ꯋꯥꯡꯃ ꯂꯥꯜꯂꯒ ꯂꯝꯍꯨꯏꯗꯨ ꯇꯨꯔꯦꯜ ꯂꯥꯜꯂꯛꯀꯗꯕꯒꯤ ꯁꯦꯝ ꯁꯥꯔꯒ ꯂꯩꯕꯗꯨ ꯂꯥꯏꯔꯦꯟꯗꯨꯅ ꯍꯦꯛ ꯎꯔꯦ꯫ ꯃꯇꯝꯗꯨꯗ ꯂꯥꯏꯔꯦꯟꯅ ꯈꯜꯂꯤ, ꯅꯨꯡꯉꯥꯏꯔꯦꯗ, ꯉꯁꯤꯗꯤ ꯇꯥꯟꯖꯥ ꯆꯥꯔꯦ꯫ ꯂꯝꯍꯨꯏꯗꯤ ꯑꯄꯨꯝ ꯑꯁꯥꯁꯤ ꯌꯥꯝꯅ ꯄꯥꯝꯕꯅꯤ꯫ ꯑꯩ ꯁꯟ ꯑꯁꯤꯕ ꯁꯥꯔꯒ ꯃꯥꯅ ꯂꯦꯞꯂꯤꯕ ꯃꯄꯥ ꯑꯁꯤꯋꯥꯏꯗ ꯇꯧꯔꯨꯔꯒꯦ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯦꯟꯗꯨ ꯁꯟ ꯑꯁꯤꯕ ꯁꯥꯔꯒ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜꯗꯨꯗ ꯑꯁꯨꯝ ꯇꯥꯎꯊꯔꯛꯄ ꯃꯇꯝꯗ ꯂꯝꯍꯨꯏꯅ ꯂꯩꯔꯤꯕ ꯃꯄꯥꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯇꯥꯎꯊꯔꯛꯂꯤꯕ ꯁꯟ ꯑꯁꯤꯕꯗꯨ ꯂꯝꯍꯨꯏꯅ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯆꯤꯡꯅꯕꯗꯨ ꯀꯣꯛꯅꯕ ꯍꯥꯏꯔꯛꯏ, ꯍꯣ ꯁꯟ ꯑꯁꯤꯕ, ꯑꯁꯣꯝꯗ ꯂꯥꯎ, ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯎ꯫ ꯂꯝꯍꯨꯏꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯑꯄꯪꯕ ꯂꯥꯏꯔꯦꯟꯗꯨ ꯂꯝꯍꯨꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯂꯝꯍꯨꯏꯅ ꯊꯤꯅ ꯆꯩꯔꯛꯏ, ꯍꯥꯏ ꯑꯄꯪꯕ ꯂꯥꯏꯔꯦꯟ, ꯅꯪꯅ ꯇꯧ ꯁꯥꯖꯔꯤꯕꯗꯣ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯏ꯫ ꯑꯄꯪꯕ ꯅꯍꯥꯛꯅ ꯑꯁꯤꯡꯕ ꯂꯝꯍꯨꯏ ꯑꯩꯕꯨ ꯍꯥꯠꯀꯅꯤ ꯍꯣꯠꯅꯕ ꯁꯥꯔꯤ꯫ ꯅꯇꯧꯗꯨꯅꯅꯦ ꯅꯆꯥꯁꯤꯡꯗꯣ ꯑꯩꯅ ꯂꯣꯏꯅꯃꯛ ꯆꯥꯊꯣꯛꯄꯤꯈꯤꯕꯗꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯝꯍꯨꯏꯗꯨ ꯆꯠꯈ꯭ꯔꯦ꯫ ꯂꯥꯏꯔꯦꯟꯗꯨ ꯇꯛꯁꯤ ꯁꯣꯜꯂꯒ ꯑꯗꯨꯝ ꯂꯩꯍꯧꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃꯁꯨ ꯎꯃꯪꯗ ꯂꯝꯍꯨꯏꯅ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯑꯁꯨꯝ ꯊꯣꯔꯛꯄ ꯃꯇꯝꯗ ꯂꯥꯏꯔꯦꯟꯗꯨ ꯀꯣꯛ ꯍꯦꯛ ꯊꯦꯡꯅꯔꯦꯗꯣ꯫ ꯑꯅꯤꯗꯨ ꯃꯤꯆꯥꯟꯅꯕꯗꯒꯤ ꯃꯃꯥꯏ ꯉꯥꯏꯍꯥꯛꯇꯪꯗꯤ ꯑꯣꯟꯁꯤꯟꯅꯔꯒ ꯂꯩꯔꯝꯕꯗꯒꯤ ꯂꯝꯍꯨꯏꯅ ꯉꯁꯤꯗꯤ ꯑꯩ ꯂꯥꯏꯔꯦꯟꯅ ꯎꯝꯗꯨꯅ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯂꯥꯛꯄ ꯂꯝꯕꯤ ꯑꯗꯣꯝꯗ ꯍꯜꯂꯒ ꯑꯃꯨꯛꯇꯪ ꯃꯅꯤꯡ ꯇꯦꯛꯊꯣꯛꯂꯒ ꯆꯦꯟꯈꯤ꯫ ꯂꯥꯏꯔꯦꯟꯁꯨ ꯁꯠ ꯇꯥꯟꯅꯩ꯫ ꯂꯥꯏꯔꯦꯟꯅ ꯃꯣꯡꯁꯣꯡ ꯃꯌꯥꯝꯗꯨ ꯁꯝꯂꯒ ꯖꯤꯔꯤ ꯇꯥꯟꯅꯔꯛꯄ ꯃꯇꯝꯗ ꯐꯪꯕꯗꯒꯤ ꯂꯝꯍꯨꯏꯒꯤ ꯃꯃꯩꯗꯨ ꯃꯈꯣꯛ ꯌꯧꯅ ꯎꯝꯁꯤꯟꯈ꯭ꯔꯦ꯫ ꯂꯝꯍꯨꯏꯗꯨ ꯆꯦꯟꯕ ꯉꯝꯗ ꯍꯥꯏꯔꯪ ꯇꯨꯔꯪ ꯇꯧꯔꯒ ꯂꯩꯔꯦ꯫ ꯁꯤꯔꯅꯤ ꯈꯪꯂꯕꯗ ꯃꯁꯥ ꯀꯟꯖꯅꯅꯕ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯑꯃꯈꯛ ꯄꯨꯊꯣꯛꯂꯒ ꯏꯃꯩ ꯅꯠꯇꯦ ꯇꯧꯔꯥꯅꯤ ꯍꯦꯛ ꯍꯥꯏꯔꯛꯄꯣꯏꯔꯦ꯫ ꯃꯗꯨꯗ ꯊꯥꯖꯕꯗꯒꯤ ꯃꯥꯅ ꯎꯝꯂꯝꯕ ꯂꯝꯍꯨꯏꯒꯤ ꯃꯃꯩꯗꯨ ꯈꯪꯊꯥ ꯍꯦꯛ ꯊꯥꯗꯣꯛꯈꯤ꯫ ꯃꯇꯝꯗꯨꯗ ꯂꯝꯍꯨꯏꯗꯨ ꯐ꯭ꯔꯪ ꯍꯧꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯈꯔ ꯆꯦꯜꯂꯒ ꯑꯃꯨꯛ ꯂꯦꯞꯂꯒ ꯂꯥꯏꯔꯦꯟꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯍꯦ ꯂꯥꯏꯔꯦꯟ, ꯇꯧꯔꯥ ꯅꯠꯇꯦ ꯏꯃꯩꯅꯤ꯫ ꯑꯁꯨꯝꯅ ꯂꯝꯍꯨꯏꯗꯨꯅ ꯑꯃꯨꯛ ꯂꯛꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯑꯗꯨꯃꯛ ꯆꯦꯟꯈ꯭ꯔꯦ꯫ ꯂꯥꯏꯔꯦꯟꯗꯨ ꯁꯥꯎꯅ ꯑꯃꯨꯛꯇꯪ ꯍꯧꯔꯒ ꯇꯥꯟꯅꯩ꯫ ꯑꯗꯨꯕꯨ ꯂꯝꯍꯨꯏꯗꯨꯗꯤ ꯐꯪꯈꯤꯗ꯭ꯔꯦ꯫ ꯀꯥꯟꯅꯔꯔꯣꯏ ꯈꯟꯕꯗꯒꯤ ꯂꯥꯏꯔꯦꯟꯗꯨ ꯂꯝꯍꯨꯏꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯒꯦ ꯍꯣꯠꯅꯔꯝꯕꯗꯨ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯅ ꯇꯣꯛꯈꯤ꯫ ꯐꯠꯇ ꯂꯧꯁꯤꯡꯗ ꯍꯩꯅꯕꯤ ꯀꯥꯡꯕꯨꯗꯤ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯐꯠꯇ ꯂꯧꯁꯤꯡꯇ ꯇꯧꯔꯒ ꯑꯗꯨꯃꯛ ꯂꯩ꯫ ꯂꯝꯍꯨꯏꯅ ꯐꯠꯇ ꯂꯧꯁꯤꯡ ꯇꯧꯔꯒ ꯂꯥꯏꯔꯦꯟꯕꯨ ꯀꯌꯥꯔꯛ ꯍꯟꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯈꯤ꯫